ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯁꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯃꯦꯔꯥ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯔꯥꯠ ꯊꯧꯅꯤ ꯑꯃꯁꯨꯡ ꯏꯔꯥꯠ ꯀꯨꯝꯍꯩ ꯀꯌꯥ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯊꯥ ꯑꯃꯁꯨꯅꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯊꯥꯁꯤꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄ ꯃꯗꯨꯗꯒꯤ ꯃꯦꯔꯥ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯍꯤꯌꯥꯡꯒꯩ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞꯅ ꯁꯤꯟꯗꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯇꯥꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯠꯀꯤ ꯃꯁꯛꯁꯤꯡꯅꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝꯅ ꯆꯦꯠꯅ ꯂꯨꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯥ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯛꯏ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯥꯠ ꯊꯧꯅꯤ ꯑꯃꯁꯨꯡ ꯏꯔꯥꯠ ꯀꯨꯝꯍꯩ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯁꯤꯒꯨꯝꯂꯕ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝ ꯈꯪꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯣꯛꯂꯣꯔꯤꯁꯇꯤꯛꯁ ꯇꯤꯝꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯣꯛꯇꯔ ꯃꯉꯥꯡꯆꯥ ꯊꯧꯗꯥꯝ ꯑꯆꯧ ꯑꯣꯖꯥꯁꯤ ꯃꯤꯌꯥꯝꯅ ꯗꯥꯛꯇꯔ M.T. ꯑꯆꯧ ꯍꯥꯏꯔꯒ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯪꯅꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯣꯏꯗꯣꯛꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯅꯥꯠꯀꯤ ꯂꯝꯗ ꯑꯗꯨꯒꯨꯝꯂꯕ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯂꯝꯁꯤꯗ ꯌꯥꯝꯅ ꯃꯥꯏꯄꯨꯅꯅ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯐꯝꯗ ꯅꯧꯅ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯗ ꯋꯥꯔꯦꯡ ꯈꯔ ꯍꯥꯏꯕꯁꯤꯅ ꯑꯣꯖꯥꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤ ꯁꯣꯛ 2012ꯗ ꯐꯣꯡꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯛꯂꯣꯟ ꯑꯃ ꯍꯥꯏꯕꯁꯤ 17 ꯁꯨꯕ ꯆꯍꯤꯆꯥ ꯐꯥꯎꯕꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ एडिशनसिना 2013 अनिसुबा एडिशनसिना 2018 पुथोकपीखरे अदुगा अरिबा मणिपुरी साहित्य अमसुंग कल्चर खक्ता नतना मणिपुरी साहित्य की लमदसु अदुमक अवजासी खुथाबी महाकवि अंगाहाल की खोरिरोल द मियेंग अमा हाइबसि लिसिंगनी त्रातुक्ता ओजान खुदोल तंबिखिबा लाइरिकनी अदुगा लिसिंगनी तरामापंदा ओजान मणिपुरी कल्चर की वारेंग हाइबसि खुदोल तंबिदुना अखोइगी यामना पाक चावरबा तोंगान तोंगान नाट की मसिक मयाम पुनमासी ओजाना मसक ताकपीबा अदुगा नौना हौरक्लिबा महिरोइ कयादसु कानबा पीरिबा लाइरिक अमनि हाइबसि लाइरिकसिबु पाइबिरिबा पुनमना खंगनबिरिबा वाफमनि ngasi ओजा डॉक्टर मंगांचा थौदाम मचौकी मफमदा मणिपुरी फोकलोरिस्टिक्स टीमना मेरा थाबुम सिमसिदा पांथोकनदुना लाकपा अदुंगलबा अखोइगी इरात कुमैसिंग गी मरमदा वाफम खरा थंबियोना हंगचबदा ओजागी अचिनबा मतम कया काइथोकपीरगा याबिरपैदमक्ता ओजाबु थागतबा फोंदोकचरी अमसुं इकाइ खुमनबु उच्चरी मेरा थादा पांथोकनदुना लाकपा मैतै नाटकी इरात कुमैसिंग हाइबि हिरमसिदा ओजागी ओइबा लेक्चर होबिनबा ऑनलाइन दिलंगसिन बिरिबा ओजा चौगी मफमदा ममुना हंगचरी थागचरी ओजा सदानदा ngasi pibiriba akoi topic si mera thada pathoknaduna lakliba maitai natki akoi harau kumai sing ana haiba topic asini hariba topic asi amna maru ba akoi topic ni akoi mayam punamuna khangnai madudi tonga tonga ba mi kangup singi magi magi thaja singi tha singi pingtho lebagum akoi maitai singi su akoi gi था तारा निथु एसे मतो करम मिथोन खरिबनो हाइबदि मतंगदा अखोय अरिबा खुई लारिक सिंग अखोय इरम हारिबा अरिबा खुई लारिक सिंग दो मदु मनुंगदा अखोयना थारोलना हारिबा खुई लारिक से मसैदा अखोय पलम लिबदि लमता सजिबु अना हारिबा थानी से मसिना अखोय माउसा लाइनबिना लौरपा अखोय थोतोकपा सकलोंदा मदुदा युमफम ओयगा अखोय थानी से अखोय मिंथोलमी अदुगा कालेन इंगा इंगेन लांगपन अमसुंग मेराना हारिबा थासिंग असे मसिना चिंखों पोरितोना ताइबम खुनथौरकपदा युमफम ओइदना ताइबम खुनथौरकपगी वारीदा युमफम ओइरगा अखोय थासिंग असे ममिंग थोले अदुगा थावान हियांगै पोइनु वाक्सिंग अमसुंग फाइरेनना हारिबा थासिंग असे मसिना अखोय लाइसेम नुंगसेनलोन अमदि लाइटिंगी वारी सिंबुलदा अखोय युमफम ओइदना अखोय ममिंग थोले हौई लखचरिबा अखोय मेरा था हाइबसे मेरा था से अरिबा लोंदा अरे हाइना कवि अना इरपो मतमददी हाइनबददी अरे मेरा था हाइना अखोय हाइ मेरा था हाइदना अखोय मिंथोन खिबसे अखोय तबुंग सिमिंगनबा हाइबा सिखों परितोंगी मापारी से मसिना अखोय सिउरगा अखोय लाइनुं थोंगारेंगी मनाक्ता चलोगा तायम पाना मु हिंकलपगी अखोय वारीगा अखोय मरी लेनना अखोय मिंथोनबी वाफम अखोय थालोंदा अखोय थेंगने हारिबा मेरा थाजेदा अखोय पांथोंनरिबा तोगान तोगानबा अखोयगी
ꯀꯩꯅꯣ ꯃꯩꯇꯩꯒꯤ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯇꯦꯜꯂꯞꯅ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯆꯥ ꯈꯥꯏꯅ ꯑꯩꯈꯣꯏ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯕꯅꯤꯅ ꯉꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯦꯜꯂꯞꯅ ꯃꯆꯪ ꯑꯣꯏꯕ ꯈꯔ ꯊꯝꯖꯒꯦ ꯃꯦꯔꯥ ꯊꯥ ꯍꯦꯛ ꯍꯧꯕꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯁꯦ ꯃꯁꯤ ꯃꯦꯔꯥ ꯆꯥꯎꯔꯦꯟ ꯍꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯃꯦꯔꯥ ꯆꯥꯎꯔꯦꯟ ꯍꯧꯕ ꯑꯗꯨꯅ ꯊꯥꯔꯣꯟꯅꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯗ ꯃꯦꯔꯥ ꯊꯥ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗ ꯆꯍꯤꯒꯤ ꯑꯅꯧꯕ ꯆꯦꯡ ꯆꯥꯅꯧ ꯀꯠꯇꯅ ꯂꯩꯃ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯀꯤ ꯄꯨꯟꯁꯤ ꯅꯤꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯃꯦꯔꯥ ꯆꯥꯍꯧꯕ ꯑꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯥꯔꯣꯟꯗ ꯑꯩꯈꯣꯏ ꯏꯔꯝꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯊꯥꯔꯣꯟꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯒ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨꯒ ꯎꯀꯥꯏ ꯀꯥꯞꯄ ꯑꯗꯨꯒ ꯃꯦꯟ ꯇꯣꯡꯕ ꯑꯗ ꯃꯦꯔꯥ ꯁꯟꯗꯨꯕ ꯑꯗ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯏ ꯑꯗꯨꯕꯨ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯦ ꯉꯁꯤꯗꯤ ꯃꯦꯔꯥꯒꯤ 10ꯒ 5ꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯔꯦ ꯑꯗꯨꯒ ꯃꯦꯔꯥꯒꯤ 8ꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤ ꯆꯟꯗ꯭ꯔꯒꯤꯔꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯥꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡꯁꯦ ꯃꯁꯤ ꯌꯣꯛꯈꯠꯄ ꯑꯗꯨ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣই ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎ ꯐꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯕꯨ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯖꯕ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯁꯨ ꯑꯩꯈꯣꯏ ꯃꯦꯔꯥ ꯊꯥꯗ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯃꯦꯔꯥ ꯊꯥꯒꯤ 9ꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯗꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯕ ꯃꯌꯥꯝꯅ ꯕꯣꯔ ꯍꯥꯏꯅꯕꯗꯣ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯦꯔꯥ ꯊꯥꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯦꯔꯥ ꯋꯥꯌꯨꯡꯕꯅ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯃꯦꯔꯥꯒꯤ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯃꯦꯔꯥ ꯊꯥꯕꯝ ꯑꯃ ꯆꯨꯝꯅ ꯑꯩꯈꯣꯏ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯚꯩꯔꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯤꯡꯈꯠꯈꯤꯕ ꯔꯥꯖ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯨꯟꯖꯔꯥꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ ꯃꯦꯔꯥ ꯋꯥꯐꯨꯄꯗꯅ ꯑꯩꯈꯣꯏ ꯃꯍꯥꯔꯥꯖꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯄꯥꯡꯊꯣꯛꯅꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯛꯇ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯦꯜꯂꯞꯅ ꯑꯩ ꯊꯝꯖꯒꯦ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯑꯁꯦ ꯂꯧꯈꯠꯆꯒꯦ ꯀ꯭ꯋꯥꯛ ꯇꯥꯟꯕꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯅ ꯈꯪꯅꯈꯤꯕꯁꯦ ꯃꯁꯤ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯕꯁꯤꯅ ꯒꯔꯚ ꯃꯇꯝꯗꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯁꯦ ꯑꯩꯈꯣꯏ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯁꯦ ꯈꯨꯅꯨꯡ ꯂꯤꯆꯠ ꯁꯥꯖꯠꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯒꯔꯚ ꯃꯇꯝꯒꯤ ꯃꯃꯥꯡꯗꯗꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯆꯤꯡꯅꯨꯡꯗꯒꯤ ꯅꯣꯡꯒꯧꯕꯤꯅ ꯍꯥꯏꯕ ꯎꯆꯦꯛ ꯑꯃꯗꯤ ꯆꯦꯛꯂꯥꯋꯥ ꯀꯝꯕꯣꯡ ꯍꯥꯏꯕ ꯎꯆꯦꯛ ꯑꯅꯤꯁꯦ ꯁꯥꯠꯐꯥ ꯂꯥꯟꯐꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯥꯎꯔꯒ ꯅꯨꯡꯒꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯅꯨꯡꯒꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯗ ꯀꯩꯅꯣ ꯍꯨꯏꯌꯦꯟ ꯂꯥꯜꯂꯨ ꯆꯜꯂꯦꯔꯒ ꯀꯨꯝꯗꯨꯒꯤ ꯑꯐꯕꯇ ꯈꯪꯅꯅꯕꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯍꯨꯏꯌꯦꯟ ꯂꯥꯜꯂꯨ ꯆꯟꯕꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇꯅꯤ ꯑꯩꯈꯣꯏꯅ ꯒꯔꯚ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯇꯝꯗꯗꯤ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯊꯧꯔꯝ ꯄꯔꯦꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯃꯐꯝ ꯆꯥꯗꯗꯅ ꯇꯧꯕꯅꯤ ꯃꯊꯪꯗ ꯎꯀꯥꯏ ꯀꯥꯞꯄ ꯍꯥꯏꯕꯁꯦ ꯎꯀꯥꯏ ꯍꯥꯏꯕꯗꯤ ꯎꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯃꯥꯅ ꯁꯥꯕꯗꯣ ꯃꯗꯨ ꯍꯥꯏꯐꯦꯠ ꯃꯥꯅ ꯁꯥꯕ ꯁꯛꯇꯝꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯎꯀꯥꯏ ꯍꯥꯏꯅ ꯍꯥꯏꯅꯩꯁꯦ ꯑꯗꯨ ꯃꯁꯦ ꯎꯀꯥꯏ ꯀꯥꯞꯄ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯦ ꯎꯐꯣꯡ ꯀꯥꯞꯄ ꯍꯥꯏꯅ ꯀꯧꯏ ꯎꯐꯣꯡ ꯀꯥꯞꯄ ꯍꯥꯏ ꯑꯗꯨꯅ ꯃꯃꯥꯡꯉꯩꯗ ꯎꯀꯥꯏ ꯀꯥꯞꯄ ꯄꯥꯡꯊꯣꯛꯏꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯎꯀꯥꯏ ꯀꯥꯞꯄꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯕꯨ ꯒꯔꯚ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤꯗꯤ ꯎꯀꯥꯏ ꯀꯥꯞꯄꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯩꯊꯦꯜꯂꯦꯟꯗ ꯀꯤꯔꯇꯟ ꯅꯥꯏꯅ ꯌꯥꯀꯥ ꯄꯥꯎꯗꯣꯟꯅꯕꯅ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯃꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯀꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯨꯅ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯗꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯁꯤꯅꯦ ꯑꯗꯨ ꯎꯀꯥꯏ ꯀꯥꯞꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯨꯊꯠꯂꯒ ꯀꯩꯗꯧꯒꯦ ꯗꯦꯕꯤ ꯄꯨꯖꯥ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯔꯥꯕꯣꯟ ꯀꯥꯞꯄꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯇꯒꯤ ꯑꯩꯈꯣꯏꯅ ꯔꯥꯕꯣꯟ ꯀꯥꯞꯄꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤ ꯆꯠꯊꯔꯛꯈꯤ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯍꯧꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯀꯥꯏ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯪꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯗ ꯎꯀꯥꯏꯁꯤ ꯌꯨꯡꯉ ꯀꯥꯞꯄꯅꯤ ꯑꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯅꯤ ꯃꯁꯦ ꯑꯗꯨꯅ ꯎꯀꯥꯏ ꯀꯥꯞꯄꯁꯦ ꯃꯁꯤ ꯀꯥꯞꯇ꯭ꯔꯤꯉꯩꯗꯗꯤ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ
ꯆꯤꯡꯒꯣꯜ ꯊꯦꯟ ꯀꯥꯕ ꯍꯥꯏꯗꯅ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯋꯟ ꯊꯥꯕ ꯏꯔꯥꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩꯗꯨꯅꯤ ꯑꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯊꯥꯔꯣꯟꯗꯁꯨ ꯊꯥꯔꯣꯟꯒꯤ ꯑꯩꯈꯣꯏꯅ ꯊꯥꯋꯟ ꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯋꯟ ꯊꯥꯗ ꯄꯥꯡꯊꯣꯛꯄ ꯔꯤꯆꯨꯋꯦꯜ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯔꯝ ꯌꯦꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤꯒꯅꯤ ꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯑꯩꯈꯣꯏ ꯊꯦꯡꯒꯧꯔꯣꯟꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯅ ꯆꯤꯡꯒꯣꯜ ꯊꯦꯟ ꯀꯥꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯇ ꯑꯩꯈꯣꯏ ꯂꯥꯡꯖꯤꯡ ꯊꯦꯟ ꯀꯥꯕ ꯍꯥꯏꯅꯁꯨ ꯑꯩꯈꯣই ꯍꯥꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯥꯡꯖꯤꯡ ꯊꯦꯟ ꯀꯥꯕ ꯍꯥꯏꯗꯅꯁꯨ ꯆꯤꯡꯒꯣꯟ ꯑꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜꯁꯤ ꯀꯩꯅꯣꯅꯤ ꯂꯥꯡꯒꯣꯜꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯆꯤꯡꯒꯣꯟꯅ ꯀꯣꯟꯕ ꯆꯤꯡꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯟ ꯍꯥꯏꯅ ꯀꯧꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯏꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯩꯔꯥꯎꯕꯗ ꯑꯩꯈꯣꯏ ꯀꯥꯟꯅꯔꯤꯕ ꯊꯥꯏꯃꯟꯒꯤ ꯆꯤꯡꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯟ ꯑꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯆꯤꯡꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯈꯥꯔꯣꯝꯗ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯅ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜ ꯆꯤꯡꯁꯥꯡ ꯀꯧꯋꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯏꯜꯂꯤꯁꯤꯅ ꯅꯣꯡꯄꯣꯛꯂꯣꯝ ꯏꯜꯂꯤꯕ ꯆꯤꯡꯁꯥꯁꯤꯅ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯟ ꯀꯧꯋꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯃꯔꯣꯝꯗꯒꯤ ꯀꯥꯕꯗ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯁꯛꯄꯥꯟ ꯃꯨꯔꯇꯤ ꯃꯌꯥꯝ ꯈꯤꯜꯂꯤꯗꯣ ꯃꯗꯨ ꯌꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯦꯟ ꯑꯃ ꯂꯩꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯇꯨꯡꯗ ꯄꯥꯛꯊꯣꯛꯈꯤꯕ ꯋꯥꯅꯤ ꯃꯃꯥꯡꯗꯁꯨ ꯊꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯤꯡꯒꯣꯟ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗ ꯂꯩꯔꯤꯕ ꯊꯦꯟꯗꯣ ꯃꯗꯨꯒꯤ ꯊꯦꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟ ꯑꯊꯧꯒꯤ ꯁꯥꯐꯥ ꯂꯥꯟꯐꯥꯗ ꯇꯧꯕ ꯀꯥꯡꯕꯨ ꯁꯥꯁꯤꯡ ꯆꯥꯝꯃ ꯐꯥꯕ ꯂꯥꯁꯤꯡ ꯆꯥꯝꯃ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯆꯤꯡꯒꯣꯟ ꯊꯦꯟ ꯀꯥꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏ ꯅꯤꯡꯊꯧꯀꯥꯕꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯊꯧꯔꯝꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯒꯣꯟ ꯊꯦꯟ ꯀꯥꯕꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤ ꯄꯥꯡꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯀꯪꯂꯥꯔꯣꯝꯗ ꯍꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯎꯀꯥꯏ ꯀꯥꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯊꯥꯔꯣꯟꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯈꯣꯤ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯔꯤꯕꯗꯤ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕ ꯍꯥꯏꯕꯁꯤꯅꯤ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯃꯦꯔꯥ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯃꯦꯟ ꯇꯣꯡꯕꯅꯤ ꯃꯦꯟ ꯑꯅ ꯍꯥꯏꯕꯗꯤ ꯀꯪꯂꯥꯕꯨ ꯑꯔꯤꯕ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯃꯦꯟ ꯀꯧꯏ ꯀꯪꯂꯥꯁꯦ ꯀꯪꯂꯥ ꯍꯥꯏꯔꯒꯗꯤ ꯃꯦꯟꯕꯨ ꯈꯪꯅꯩ ꯑꯣ ꯅꯠꯇ꯭ꯔꯒ ꯀꯪꯂꯥ ꯁꯨꯔꯨꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯃꯦꯟ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯊꯧꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯐꯤꯔꯣꯏ ꯁꯨꯅ ꯁꯦꯠꯄ ꯅꯤꯡꯊꯧꯒꯤ ꯁꯦꯠꯀꯗꯕ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯐꯤꯔꯣꯏ ꯁꯨꯅ ꯁꯦꯠꯂꯒ ꯀꯪꯂꯥ ꯃꯦꯟ ꯁꯨꯔꯨꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯟ ꯇꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤ ꯃꯦꯟ ꯇꯣꯡꯕꯁꯦ ꯃꯁꯤ ꯄꯥꯡꯊꯣꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯔꯣꯡ ꯍꯥꯞꯇꯅ ꯑꯗꯒꯤ ꯁꯪ ꯁꯥꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯗ ꯃꯦꯟ ꯇꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯃꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤꯗꯤ ꯃꯦꯟ ꯇꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯎ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯏꯕꯁꯦ ꯊꯥꯁꯤ ꯄꯥꯡꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯁꯟꯗꯨꯕꯥꯅ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨꯅꯤ ꯃꯁꯦ ꯃꯦꯔꯥ ꯁꯟꯗꯨꯕꯥꯅ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯃꯁꯤ ꯃꯦꯟ ꯇꯣꯡꯕꯒꯤ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯅꯣꯡꯃꯇꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯑꯩꯈꯣꯏ ꯊꯧꯔꯝꯅꯤ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕ ꯃꯦꯔꯥ ꯁꯟꯗꯨꯕ ꯍꯥꯏꯁꯦ ꯃꯇꯥꯡꯁꯤꯗ ꯁꯟꯗꯨꯕꯥꯗꯤ ꯁꯟ ꯃꯇꯝꯁꯤꯗ ꯇꯨꯗꯣꯏꯕ ꯁꯟꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯟꯗꯪꯕꯨꯅꯤ ꯑꯗꯨꯅ ꯁꯟꯅꯗꯤ ꯁꯟꯗꯪꯕꯨ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯦ ꯑꯗꯨ ꯇꯨꯕꯗꯤ ꯍꯥꯠꯄ ꯁꯟꯗꯪ ꯍꯥꯠꯄꯅꯤ ꯑꯗꯨꯅ ꯃꯦꯔꯥꯗ ꯁꯟ ꯇꯨꯗꯣꯏꯕ ꯁꯟꯗꯪꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯇꯨꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯊꯧꯔꯝꯁꯦ ꯃꯦꯔꯥ ꯁꯟꯗꯨꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯄꯣꯏꯔꯩꯇꯣꯟ ꯈꯨꯟꯊꯣꯛ ꯑꯅ ꯍꯥꯏꯕ ꯈꯨꯏ ꯂꯥꯏꯔꯤꯛꯇꯣ ꯃꯗꯩꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯄꯣꯏꯔꯩꯇꯣꯟ ꯈꯨꯟꯊꯣꯛꯇ ꯉꯁꯥꯏꯒꯤ ꯃꯦꯔꯥ ꯁꯟꯇꯨꯕꯁꯦ ꯃꯁꯤ ꯍꯧꯔꯛꯈꯤꯕꯒꯤ ꯄꯤꯔꯛꯄ ꯋꯥꯔꯣꯜ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯄꯣꯏꯔꯩꯇꯣꯟ ꯈꯨꯟꯊꯣꯛꯄꯗ ꯄꯣꯏꯔꯩꯇꯣꯟꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯈꯨꯟꯊꯣꯔꯛꯑꯦ ꯇꯥꯏꯕꯪ ꯈꯨꯟꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯥꯏ ꯃꯆꯥ ꯇꯥꯕꯨꯡ ꯁꯤꯡꯃꯤꯟꯅꯕꯁꯤ ꯂꯩꯇ꯭ꯔꯦ ꯇꯥꯕꯨꯡ ꯁꯤꯡꯃꯤꯟꯅꯕꯁꯦ ꯅꯣꯡꯒꯥꯜ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯊꯋꯥꯏꯗꯨ ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯤꯟ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯤꯟꯁꯦ ꯃꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯇꯥꯕꯨꯡ ꯁꯤꯡꯃꯤꯟꯅꯕꯁꯤꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯗꯣ ꯅꯪꯅ ꯁꯤꯗꯅ ꯈꯃꯨꯡ ꯂꯝꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔꯁꯦ ꯃꯁꯤ ꯑꯣꯏꯕꯤꯅꯕ ꯂꯩꯍꯧꯔꯣꯏ ꯑꯗꯨꯅ ꯃꯥꯗꯤ ꯃꯄꯥꯗꯤ ꯃꯃꯧ ꯃꯌꯥꯝ ꯑꯃ ꯁꯤꯔꯛꯑꯦ ꯅꯪ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯑꯗꯨꯅ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯂꯥꯛꯀꯗꯕ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥꯕ ꯑꯗꯒꯤ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯈꯨꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯅꯨꯡꯊꯣꯡ ꯍꯥꯡꯈꯤꯕ ꯁꯟꯗꯣ ꯑꯗꯩ ꯀꯁꯣꯝ ꯁꯟꯗꯣ ꯃꯗꯨ ꯃꯔꯣꯡ ꯆꯩꯒ ꯊꯤꯟꯗꯅ ꯃꯗꯨꯗꯒꯤ ꯁꯟꯗꯨꯗꯒꯤ ꯇꯥꯔꯛꯄ ꯉꯁꯥꯏꯒꯤ ꯏꯗꯣ ꯃꯗꯨ ꯏꯔꯥꯠꯇꯅ ꯏꯔꯥꯠꯂꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯗ ꯏꯔꯥꯠꯇꯅ ꯅꯁꯥꯒꯤ ꯅꯁꯥꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯗꯣ ꯃꯗꯨꯗꯒꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯝ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯅ ꯃꯗꯣ ꯍꯥꯏꯕꯤꯔꯛꯏ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏꯔꯤꯕ ꯇꯥꯛꯄꯤꯔꯛꯄꯗꯣ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈꯤꯕꯒꯤ ꯋꯥꯐꯝꯁꯦ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯊꯣꯡꯉꯥꯔꯦꯟꯅ ꯂꯩꯅꯨꯡ ꯊꯣꯡꯉꯥꯔꯦꯟꯅ ꯃꯥꯒꯤ ꯇꯥꯕꯨꯡ ꯁꯤꯡꯃꯤꯟꯅꯕꯗ ꯉꯁꯥꯏꯒꯤ ꯀꯁꯨꯝ ꯁꯟꯗꯣ
madu marung chai ga thindana chai na thilega halega madu iduna masagi kano isada lakado masada lakado tongan tongan ba akogi kano awana da ngakthuna nabagi tharomdo madu pangthuona takpirupodo madu tegi lawre haraga ngasai mera sandu gi tharomse masai pangthui mera sandu bise ida ngasai pangthupo tharomse am sange ana ngasai kano si sansak loi kawalei akogi haiba sansak loi sina ngasai kano tawdini sandu deba san akoi sandangsi akoi thom bijadana fajana yu ani ado sandu numise ida ngasai sanse ida sandangsi da marung chai ga thindana adi sai ni akoi sai machin tumna ipa sai sina sandangsi da thilega sandangdu dei tarakpa ido ngasai kano da nungoi bilai mi da katlani aduga sendu sirani si dribok thindoi ni aduga sira matungda ngasai sandangdu makok kani makok kaga makok tu nungoi bilai mi da katlani aduga masaduna ngasai mera sandu da laiba jingburoi tamburoi mayamado madu punna madu saminna dana harau ba nungai ba adai leitana ta khoksaba thang ta jagoi ise mayama tawgi festival ne mera sandu bana hai sam nungai ba jingburoi tamburoi punna participate tawbinaba adu ma thawro kam aduga mera thajida akoi yamna interesting oiba pangthoiba thawromabadi ngasagi mera hoksongba ana haibese masisi mera hoksongba je ngasi akoi mera gi tara ga mangani pamada akoi pangthoiba thawromsin aduna mera hoksongba je da jingburoi da laiba tongan ba akoi lamdumsi da khundariba akoi indigenous people singse masina mana magi khunjingda da thokpa mahi marong leidana tongan ba sa na ba pochai phiron obeyai madu porega ningthosida madu katlega ningthona laiba singboi tamboi mayam madu puna samin thamina ba aduga adaida akoi mukna kangjai adai tongan ba akoi jagoi semya ba pangthomina ba du ba thawrong khoni mera kana hoksongba hai ba hauti ngasidi mera hoksongba akoi haineri asengwidi mera hoksongba hana haibatadi adu mera thada akoi pangthokpada yamna pangthok piribasingda yamna interesting oiba akoi jingburoi tamburoi ani gi marakta lainariba mari utpa akoi thawramambadi mera wayumba na haiba thawramsi masin mera wayumbagi akoi nunggi oiba masi karamna horokibage haibagi matangda nusiba wari akoi lei ahanbada akoi meitei singa thajaribadi mera wayungise mera thada akoi mera purnima numita akoi sumangda akoi maira katise ngasi akoi balap naga thalaga tawidana adu nataba akoi mera thangmai katlibase mera mai katlibase masi meitei singa thajaribadi atya makuise nongodon atya makuise masajida akoi tayungpan punung simbiriba akoi isor lai singa lei masiga loidana akoi lei hidrabi paipu mayamgi thawai miren punumase nongodon atya makui lei haina akoi meitei singa thajai haiba thajanabodo madugi makhapona meitei singa mera purnima yopun nubise masajida akoi sumangda mai asengmo mai ra ase akoi adum ba tayungpan punung simbiriba akoi laising tonga ba isorsing amadi akoi ipaipu nonga ipaipu singi thawai mirendo mai thawum sumna akoi asengba mai ra ase akoi kasiri haibugi thajale bi makhaduni akoina mera wayumdana tawrisi adu amarumda akoina jingmi singi marakta akoina akoi baram jati se masina thajaiba amale masi yam nuksiba warini madudi akoi baram jati ki thajaiba waisina akoina makhel koi makhelje akoi hausu akoi makhelje dai upambi lei upambi gi mayasi da sung lei nupa amsu lei haiba nupa hausu lei ri asila hausu lei ri haiba jeida masagi tayungpan je akoi tayung pamba je akoi isosina seme matam jeida tayungpan sida pangada tayung mi singa se masagi makhelge surungmong je thoklei matang tholai adai kabuyu ge dubsu masu sakre kabuyu gre tangkhonu ge dubsu oigre marang oigodobsu oigre tara oigodobsu oigre akhoida akoi poyotong kunthokta surungdei thoklei haiba wari ama khoi thengnabado madugumagi mawongduni aduna hariba ade thongna matung jeida akoina masingano ani khak lewe amana akoigi maki khangba koi maki khangba sina marang oirkadoini aduga akoigi tingphi maraba haiba amaga tingphi maraba sina akoigi maitei oigadoini ana haiba mating masi mana ani se masina chingda tongaga lehore
ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯇꯣꯡꯉ ꯂꯩꯍꯧꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯌꯨꯝ ꯆꯥꯎꯊꯣꯔꯦ ꯁꯥꯒꯩ ꯆꯥꯎꯊꯣꯔꯦ ꯆꯥꯎꯊꯣꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯇꯤꯡꯐꯤ ꯃꯔꯥꯕꯁꯤꯅ ꯃꯌꯥꯝꯕ ꯃꯈꯤ ꯈꯪꯕꯁꯤꯗ ꯍꯥꯏ ꯏꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯏꯌꯥꯝꯕꯅ ꯆꯤꯡꯗ ꯇꯣꯡꯗꯅ ꯆꯤꯡꯁꯦ ꯉꯥꯛꯄꯤꯍꯧꯔꯣ ꯑꯗꯨꯒ ꯅꯅꯥꯎ ꯑꯩꯍꯥꯛꯅꯅꯦ ꯇꯝꯄꯥꯛꯇ ꯀꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯦ ꯃꯁꯤ ꯇꯝꯄꯥꯛ ꯂꯝꯁꯦ ꯃꯁꯤ ꯉꯥꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏ ꯃꯅꯥꯎꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯌꯥꯝꯕ ꯃꯈꯤ ꯈꯪꯕꯅꯁꯨ ꯌꯥꯕꯤꯔꯗꯅ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯥꯏꯅꯕ ꯇꯥꯔꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯝꯄꯥꯛ ꯂꯝꯗ ꯀꯨꯝꯊꯈꯤꯗꯣꯔꯦ ꯀꯨꯝꯊꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯃꯌꯥꯝꯕꯁꯤꯅ ꯍꯥꯏ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯥ ꯂꯥꯟ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯃꯔꯣꯏ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤꯀꯣ ꯁꯥ ꯂꯥꯟ ꯊꯣꯛꯂꯛꯄꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯃꯔꯣꯏ ꯑꯗꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯅꯥꯎꯁꯤ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯌꯥꯝꯕ ꯑꯩꯍꯥꯛꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯅꯥꯎꯁꯤ ꯍꯤꯡꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯁꯦ ꯊꯥꯕꯜ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯅꯪꯅꯅꯦ ꯅꯪ ꯏꯅꯥꯎ ꯅꯪꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯤꯡꯉꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯅꯪꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯁꯨꯃꯥꯡꯗꯅꯦ ꯃꯩꯕꯤ ꯃꯩꯔꯥ ꯑꯣꯏꯅ ꯊꯥꯜꯂꯛꯑꯣ ꯃꯩꯔꯥ ꯑꯗꯣ ꯅꯌꯥꯝꯕ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯆꯤꯡꯗ ꯇꯣꯡꯕ ꯑꯩꯍꯥꯛꯅ ꯆꯤꯡ ꯃꯊꯛꯇ ꯌꯦꯡꯉꯀꯥꯟꯗ ꯎꯔꯒ ꯃꯩꯔꯥꯗꯣ ꯎꯔꯒ ꯑꯣ ꯏꯅꯥꯎꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯩ ꯆꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯀꯣꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯃꯩꯕꯤ ꯃꯩꯔꯥꯗꯣ ꯅꯪ ꯊꯥꯜꯂꯛꯑꯣꯀꯣꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨ ꯌꯥꯅꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯩꯇꯩ ꯑꯣꯏꯗꯣꯔꯤꯕ ꯇꯤꯡꯐꯤ ꯃꯔꯥꯕꯁꯦ ꯃꯁꯤ ꯇꯝꯄꯥꯛꯂꯝꯗ ꯀꯨꯝꯊꯔꯤ ꯀꯨꯝꯊꯔꯒ ꯃꯥꯁꯦ ꯌꯨꯝꯅꯤꯡ ꯈꯣꯜꯅꯤꯡꯗꯅ ꯇꯝꯄꯥꯛ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯕꯗꯨꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯃꯥꯅ ꯁꯨꯃꯥꯡꯁꯤꯗ ꯃꯩꯕꯤ ꯃꯩꯔꯥꯁꯦ ꯀꯠꯂꯦ ꯑꯩꯁꯦ ꯅꯅꯥꯎ ꯑꯩ ꯍꯤꯡꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯇꯥꯛꯑꯦ ꯃꯗꯨ ꯎꯔꯒ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯗꯣ ꯍꯤꯡꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯤ ꯍꯥꯏꯕꯗꯨ ꯈꯪꯖꯩ ꯃꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯩ ꯆꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯇꯤꯡꯐꯤ ꯃꯔꯥꯕꯒꯤ ꯃꯩꯇꯩ ꯀꯥꯡꯕꯨꯁꯦ ꯃꯊꯪ ꯃꯊꯪ ꯆꯥꯎꯊꯣꯛꯄꯗꯒꯤ ꯌꯨꯝꯀꯣꯛ ꯈꯨꯗꯤꯡꯒꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯕ ꯆꯤꯡꯗ ꯇꯣꯡꯈꯤꯕ ꯃꯌꯥꯝꯕꯗꯣ ꯃꯗꯨꯗꯨꯅ ꯃꯗꯨ ꯎꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯥꯏꯒꯤ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯋꯥ ꯌꯨꯡꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯆꯠꯅꯔꯛꯏ ꯍꯥꯏꯗꯅ ꯃꯔꯥꯝ ꯖꯥꯇꯤꯁꯤꯅ ꯃꯁꯤ ꯑꯩꯈꯣই ꯊꯥꯖꯅꯩ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤꯕ ꯈꯔꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯦꯔꯥ ꯊꯥꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯑꯍꯨꯝꯃꯛ ꯄꯥꯡꯊꯣꯛꯑꯦ ꯃꯗꯨꯗꯤ ꯆꯤꯡ ꯇꯝꯒ ꯆꯤꯡꯃꯤ ꯇꯝꯕꯤ ꯍꯥꯏꯗꯤ ꯆꯤꯡꯕꯔꯣꯏ ꯇꯝꯕꯔꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯁꯦ ꯃꯦꯔꯥ ꯍꯥꯎꯆꯣꯡꯕ ꯑꯗꯩ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯃꯦꯔꯥ ꯁꯟꯗꯨꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯇꯩꯁꯨ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯍꯦꯟꯅ ꯃꯔꯨ ꯂꯩꯅꯔꯤꯕꯗꯤ ꯉꯁꯥꯏꯒꯤ ꯃꯦꯔꯥ ꯃꯦꯟꯇꯣꯡꯕ ꯃꯦꯔꯥ ꯁꯟꯗꯨꯕ ꯑꯗꯩ ꯃꯦꯔꯥ ꯍꯥꯎꯆꯣꯡꯕ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯍꯥꯏꯕꯁꯤꯗꯤ ꯆꯤꯡꯕꯔꯣꯏ ꯇꯝꯕꯔꯣꯏꯁꯤꯡꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯎꯠꯄ ꯆꯨꯝꯅꯒꯤ ꯔꯤꯆꯨꯋꯦꯜꯗꯨ ꯅꯠꯇꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗꯨ ꯅꯠꯇꯕ ꯑꯃꯈꯛ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯝ ꯑꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯑꯗꯨ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯎꯀꯥꯏ ꯀꯥꯞꯄ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯊꯦꯡꯅꯩ ꯃꯦꯔꯥ ꯊꯥꯁꯤꯗ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯀꯨꯝꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯁꯤ ꯑꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯈꯣꯏꯔꯝꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯒꯤ ꯈꯣꯏꯔꯝꯕꯒꯤꯗꯨ ꯍꯥꯟꯅ ꯂꯩꯔꯒꯁꯨ ꯕꯣꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯤꯡꯈꯠꯄꯤꯔꯝꯕ ꯃꯍꯥꯔꯥꯖꯅ ꯂꯤꯡꯈꯠꯄꯤꯔꯝꯕ ꯀꯨꯟꯖꯔꯥ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏ ꯃꯦꯔꯥ ꯊꯥꯃꯣꯡꯗ ꯊꯥꯕꯜ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯤ ꯆꯨꯝꯅꯒꯤ ꯀꯨꯟꯖꯔꯥꯖ ꯃꯍꯥꯔꯥꯖꯁꯤ ꯆꯨꯝꯅꯒꯤ ꯖꯒꯣꯏ ꯏꯁꯩꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯁꯤꯗ ꯕꯩꯁꯅꯞꯀꯤ ꯑꯔꯨꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁꯧꯍꯥꯞ ꯚꯥꯞ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯁꯅꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯛꯁꯤꯡ ꯑꯩꯈꯣꯏꯅ ꯎꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯕꯨ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯅꯕ ꯑꯗꯨ ꯃꯁꯤꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯟꯊꯣꯏꯕꯤ ꯄꯨꯖꯥꯒꯤ ꯑꯩꯈꯣꯏ ꯇꯧꯕꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯦꯔꯥ ꯊꯥꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯔꯝ ꯈꯤꯕꯤꯛ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯊꯥꯕꯝꯁꯦ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯒ ꯑꯁꯤꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯔꯝ ꯄꯔꯦꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯅ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯊꯥꯁꯦ ꯊꯥꯕꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯇꯩꯁꯤ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯥꯕꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯌꯥꯏ
ꯂꯩꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯊꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯧ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯉꯁꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯌꯥꯕꯤꯗꯨꯅ ꯃꯃꯜ ꯌꯥꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯣꯔꯤꯁꯇꯤꯛꯁ ꯇꯤꯝꯅ ꯑꯣꯖꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯊꯝꯕꯤꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯊꯥꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯏꯔꯥꯠ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯑꯣꯏꯕ ꯃꯁꯛ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯥꯒꯠꯄꯗꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯔꯥꯠ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯕꯤꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯋꯥꯔꯜ ꯚ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯄꯥꯡꯊꯣꯛꯏꯕ ꯀꯨꯝꯍꯩꯁꯤꯡ ꯑꯃꯗꯤ ꯄꯥꯡꯊꯣꯛꯏꯕ ꯏꯔꯥꯠ ꯊꯧꯅꯤꯁꯤꯡ ꯑꯁꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤꯁꯨ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯑꯣꯖꯥꯅ ꯄꯨꯌꯥꯒꯤ ꯑꯣꯏꯕ ꯂꯥꯇꯝꯗꯒꯤ ꯃꯗꯨꯗꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟꯗ ꯊꯪꯊꯔꯛꯏꯕ ꯐꯣꯛꯂꯣꯔꯒꯤ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯄꯨꯈꯠꯄꯤꯗꯅ ꯌꯥꯝꯅ ꯃꯆꯥ ꯈꯥꯏꯅ ꯅꯩꯅꯕꯤꯈꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯊꯥꯗ ꯄꯥꯡꯊꯣꯛꯏꯕ ꯏꯔꯥꯠ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯍꯨꯝꯃꯛꯀꯤ ꯃꯄꯥꯎ ꯄꯨꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯃꯁꯛ ꯈꯪꯕꯗ ꯂꯝꯗꯝꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯑꯃꯁꯨꯡ ꯂꯝꯗꯝꯁꯤꯗ ꯑꯄꯨꯟꯕꯒꯤ ꯂꯤꯄꯨꯟ ꯑꯃ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯆꯜꯁꯤꯡ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯀꯣꯂꯦꯖ ꯑꯣꯏꯕ ꯑꯣꯔꯦꯟꯇꯟ ꯀꯣꯂꯦꯖꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯃꯉꯥꯡꯆꯥ ꯊꯧꯗꯥꯝ ꯑꯆꯧ ꯑꯣꯖꯥꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯕꯤꯗꯨꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕ ꯃꯇꯨꯡꯗꯁꯨ ꯍꯥꯏꯖꯔꯛꯄ ꯀꯥꯟꯗ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯁꯥꯗꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯇꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯣꯔꯤꯁꯇꯤꯛꯁ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯑꯆꯧꯕꯒꯤꯁꯨ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯣꯔꯤꯁꯇꯤꯛꯁꯀꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯣꯔꯕꯨ ꯀꯜꯆꯔꯕꯨ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯂꯣꯔꯕꯨ ꯃꯁꯛ ꯈꯪꯕꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ